डॉक्टर अदुनु फजम दायरे नपासे पैरालाइज तब हाइरिबसी फिजियोथेरापी तौरगदी फबा याय अदुबु खरदी येंगु चटप खोटपदि खरा वागनी महापुन खोइना फजन सेना हाइदुना हारे फजमसु महाकि हक्तगी मपासी असुगुम फिबम दे यौख्रबनी हाइदुना वाखन नुवाइतना महाक सोबनागी मनाक्ता लाए अदुगा फमदुना कपमी मपा अदु नाबा फरे हाइदुना डिस्चार्ज तौरे डिस्चार्ज तौरप मतमदा मपाना कार तोंगदुना माना मनिंग इनदुना लाई मपाना कुमथरक्तुना व्हील चेयरदा मखोंग अदु काखतपा ngamdaboi मपु अदुना मपागी सैंडल अदु लोथोदुना व्हील चेयर तोंगहंदुना युमदा पुसनबगी मओंग अदु उजबा मतमदा पजम मथवा यामना नुंगाइजरमदे पजमगी मपु अदुना मपा अदुबु फौंग थाकलमबा मतुंगदा करिगुंबा दरकार लेतारगदी अइबु कौरो हायमदुना मफम अदुदगी थोलकपा मिकोबदुदा मपा अदुना थोंग लोंसलो हायदुना हायरे मपु अदुना पजमगी मओंग अदु उबा मतमदा नंबु कै तौरपगेने हायदुना हंगी मदु पजमना हायरे मासे करिसु तौदबा नत्रा पजमना हायरे अइना हायबदी मा थबा इंखांसिंगसे कमायना तौदुरबगे मपुना हायरे मा ngamnab तौदुसनी मसिदगी हेले हेलबा वाबा क्यानी मांग थेनरेबसे सिदी सुमदगी खोंग खुद खक्तनी मागिदमते याम कायना खलुनुदा पजमना हायरे हेंजना खनबे वानतेदा पजम मपी तारग हायरे मांगनने अइबु फुरकांदने मादी पक्षबनी माल समाय लेबसे येंबा याम नुवाइते मा लेबु पुलिस स्टेशन दा फुबा मतमदने आइदिने नोंसा अमन फुलिबने हायदुना खलिबनी मफम दुर लेबा मिसिंगनने कोइबा पासे उबदा कीबनी अदु महाकसे हौजिकति यामना सोंथरपै मोंग असे उबदा अइ उबंगमदिनी मपुदुर पजमदारे नगिदि महाकसे नपाओय दागसु अइगिदि चालपानी युमसे मतम अमददि यामना नुंगाइबनी अदुबु हौजिकति कनानाबु येंसिलबनो खंगते हायमद्रा मफम दुरगि चटखि पजमसु मथवाय नुंगाइजदना मपागी लोंसिलबा का अदु येंजदुना लेरमी पजमना नोंमा इसिंग लौदुना चंगफा मिकोबदुदा मपा अदुना माकी मपुदुबु तोइना तोइना कौई पपा पपा हायदुना कौई हायबदि महाक बाथरूम चनी हायदुना कौबनी मपु अदुदि तुमदुना लेरमी मसुनुपाना कौबम मतमदा मपु अदु खुमक्ते उपाय लेत्रदुना मपाना वाना फमुंदगी हौगलकनबा होनबदा फमुंद योंथदुना तारई फमुंद योंथरपदुदा मपा अदुगी मफी मरोल तुसु फिबम साखिदे मपा कौबनीना मचानुपादुना मपाई मोंगदु येंबा ngamdraduna मपुबु हौदोपलाई अदुबु मपुदुदि हौगलमदे उपाय लेत्रबदिना मचानुपादुना बबा चंखिलक्तुना मपागी मफीदु सेमदुना मपा अदुबु फमुंद चंखतुना थमी पजमसु मंगोदा वामता ngang ससत तौरगा ससत थोलई पजमना थोलकपा मिकुबदुदा मपादो हिक हिक लाउना कपई अदुगा हरई इबुंग नंग वैबु कदोंगैदसु ngakpiba ngamaroidabara थौदोदो आइना तौगे याउन तौखिब नते आइना थोनखिब नते आइना हिंगिबा पुंसी असे नोरोक्ते हिंगबगा चप मानरे हाइबदी आइना हे पोक्चबा चालपादुनबु आइसे नुसिद्रगदी आइसे करी पुंसी महिंगनो बाइना हिंगिबसे आइसे नुमित अदुदा सिजरमबना हेला फबनी अदुबु आइ हिंगौबी नुमित अदुदगिदिने आइसे नुंगतिगी खरा खरादी दुम सिबा हौरबनी स्ट्रोक तौरकपा मतमदुदा आइबु हॉस्पिटल पुबा मतमदा आइसे सिरगनी हायदुना खनबनी आइगी लाइबक थिबा हायगद्रा आइसे अमु हिंगौरे इबुंगो नपासिबु ngakpiyuni हायदुना हारे पजमना मसा मथंदा हारे अखोय बाबाना ngona ngakpiyu हायबा वाहि अदो आइना तारो मिकुबतुदगिदी सही 10 अमुक साउदुना लाकपसे करोमना मांगखिबना हायबसे खंगौदे इमुंग असिदा लेरिबा प्रॉब्लम हायतारगदी आइगे मागा वारि सनादबसे मसिना ओइदुना लेरमे वाहि अमा खक्तना पुनमक होंबा ngame हायबसे आइ मतांग असिदा खंगी पजमसु पारितना मपादा कपिरनु यारे हरमदना मफम मुतुदि कप्तुना सतखी सोमनाकनदी सानलिबलि लाखुदिमासी मपुना मसा अमसुंग मपादो याननबैदमक्ता पोसिनबो ओरमी हायबदी कौबा मतमदा तासिनद्रिबदो तौगे याउन तौबोइदुना लेरमी नोंगालपददी ngasi mayamgidamक्ता आइना एप अमा पुदु लाक्चरी मसिगी एप सिसिनदुना अदोमना 8888 रियल मनी सिंग असि विन तौबा यादुरिबनी मसिगी एप असिगी ममिंग असना बेट वीजा कवि बेट वीजा ना अदोमदा लुपा चौगागी साइनिंग बोनस अमसुंग 5 स्पिन सिंग पीरिबनी हायबदी लोइनमक्तनी अदुगा मसिदा यामना नुंगाइबा हायतारगदी अदोमना आइगी प्रोमो कोड KANGLEC सिजिना बिबा तारगदी फ्री दे स्पिन 10 सु फंगबिगनी मसि हायबगे अथ्रदी अदोमना डिपॉजिट तौदबिदा सुमनदगी साइन अप तौबिदुना अदोमना विन ओइबगी चांसेस है डबल ओइ हायबनी बेट वीजा सिदा कोइना स्पोर्ट ट्रेडिंग IPL की मैचिंग सु लाइव ते फ्री दे यंबा यागनी मसिदा कसिनो गेम क्या सु सानबिदुना अदोमना पैसा थोइबा यागनी करिगोंबा अदोमना बेट वीजा सि अदोंगी मरुप अमदा रिफर तौबितारगदी अदोम अमसुंग अदोंगी मरुपता लुपा चहुंगी बोनस फंगबिगनी रिफर तौबगी चांग असे अनलिमिटेड नि बेट वीजा सिदादी अदोमना डिपॉजिट तौबा अमसुंग विथड्रॉ तौबगी मओंग असे पुंग कुमरी सिदा दमक तौबा यागनी अमसुंग यामना थुना इंडियन वेबसाइट खुदिमक्ता लोइना विथड्रॉ तौबसु यागनी साइन अप तौबियो अमसुंग लुपा चौंगागी फ्री साइन अप
bonus pangbiu ebasi Spanish football player Sex Fabregas na brand ambassador oiribani 100% sport bonus amasung live casino bonus su phangani nungtigi 12% cricket bonus amasung live casino phangbigani amuhan rebate tawgi 1.2% sports amasung casino da phangbigani daily rebate amasung cashback phangbigani 24/7 hour gi support su legani 100% safe amasung trusted application ni bet visa affiliate program asira yawbiu amasung tha khudingi lakh investment phangbiu maram aduna sign up tawbiduna lupa chonga gi sign up bonus phangbiu amasung agi promo code KANGLE sizinabiduna aduna lupa 9,900 ga marifuga nipana se thoina ba honabiu mapa aduna khabar paduna leiba mikubaduna machan paluna tholaktuna baba ai thabak chaluki haiduna harai asum to aduna mapa chu thabak chatrabnina mapuna chai singa to honaraduna makhoi ni chakthangda chak thongduna lerame matam kuirabai matungda mapaga mapuga do punna chak chaduna lerame ising thakpa ngamdaduna mapu aduna mapada ising ili mapuna khanjai aigi chanapa se yamna kanjarambani nongsaga chap manarambani adubu tawribasi karino pajamsu yumgi thabai ngang honanabui damakta mahaki thaba aduda thawai changna honai mapuna mangonda yum asigi account sing adu mangon sinaba matamda yum asira paisa se tarka yam leile maram aduna nang thabak ani tawduba yaro haiduna hari sif ani taw haiduna halai napasu tolo phangdrabanina haujiti imungi course singse nangna loina honagadamni haiduna halai ilak lang thangdai bugisu paisa yam changi pajamnari imung asida mi yom katni leribase aduga paisa su yam changi bisakarigino aduga nangi account sitana lupa 3,000 iribasina karigi karigino nana paisa sam season isina haiduna hangi madurma puna madudagi personal ni haiduna hari thaba ani taw haiduna hari pajamnari nangli thabak somta tawde nangsu thaba mathiu kaino mioi bamna thabak tawba ngamingai matamdane thabak se tawgadabani aisu tawromidana adu boidi hojingamdre hanurabani na pothagadabni madune ne tawribase adu moiduna su aina kari thabak pu tawrudurigi sobalala pajamda hare nangna ne napada sauni bani haiduna nangna lai tamba tawthokpa natra adu nasala na mangjaba natraba mabu panis tawduribani na khanduna nangna nangi future se sarak shanba natra hojing matamdadi dirgi se ani phai phawta thabak thibda warabni yaraga di correspondent da tawraga pakhalu hagi thadokne sans phawti phangpa yaidana pajamsu sobana na hariba wakhal du khaladuna pa correspondent da maki lo haudaba dirgi do rosana baidamata ma mingchan balai asum tawdana sobana mawbani na pajamgi damakta phomel aduna mingchan na bhonai numidangda mapaga mapuga lai khuramba lai mapana mapuda hangai babati rusi handakti lairik yamna pabu oi kaidoba yawbazano aina magi damakta paisa tasin duna thamipdo copy bi khiba yadabra ma business ta bahuduk sajani mapuduna hare madui matangdo ai khangdaba nate ai loina khangi aina ne magi graduation ase lotion ba pam bagini aduga masigi damuktani mahana topa thaba ma thina baina hona halise masi wase aina sobna da hoduktana mangona hoduna bidamukta namna ta holibani pajamgi mapana mapuda hare ai sena khoida hujik polum moiduna leirabani ne mapuna hare adubu kai tobu ngamduri ai chu kuirabani pacha thokta bidda leiribase masi oragadi nakhoi ni da ai se polum moibrane aigi chana pa amasung aigi sunu pana ne aibune ningthina senabiba amasung yopi thakpiba tawbase masida dei ene penjaribase matam gi makha poli haibadi matam amadadi polum pubase nungaiba phawba amasung matam amadana polum oibasine hena nungaibagi matam adu sulakaduribani masi akhoi gi ichagi makha poli nang narabu yam phabani nangna tirugumana chana pam phangase asum tawdana mapagi rujaba dusu mapunu lujai aduga mapagi rujana baisinga sapusu mahana puduna lai mapa adu wheelchair ta tongduna playground da laktuna mapu ka koiba chali mapa adu su mahaki sagaraba uniform adu pu yengjaraduna momon lokchetuna lerami office ta ki mahaki staff sing laktuna mahaki anaba du hangbala ko matamda machanu paduna makoibu yamna taram omi pajamgi mapuna su kuiriba matamse mama amasung machanupi gi photo asi lotuna thambani maramdi karigumba photo asi pajamnu utaragadi papa bu nusida bai changse asum henkalakani khanduna adubu mapaga mahaka yandrabanina machanupi amasung mamagi photo do puthoktuna theladuna puja tawmi mapu duna pajamgi mapada hare invitation ama lakpto adugi matangdadi kamai tawturiba madura mapa duna hare aigi chana pagane mayoknaba matamda sahi 10 hena changkhre adubu nupi mapamda ina chappa matamda kalamna bu tawturibage makhoina su pajamna hana khalami badumaina khalam taragadi kalam tawturiba mapu duna hare nangna makoibu gyan tanaba hagadabani asuk kuiraba mari se thadana bayab nate masi matana khallu haramdana mapu du chatki asum tawduna makhoi luhong madu yauna baidamakta mamagi mapamtana train tongtuna chana baidamakta sem saduna lerami tanja duda sobna su yauduni haduna makhoi ga punna chali
ꯃꯃꯥꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛ ꯌꯥꯎꯗꯕꯤꯗ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯄꯖꯝ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯣꯕꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯥ ꯁꯦꯟꯅꯒꯅꯤ ꯒꯥꯅ ꯁꯣꯕꯅꯥꯅꯅꯤꯅꯦ ꯅꯪ ꯁꯦꯟꯅꯗꯣꯔꯤꯕꯁꯦ ꯃꯄꯨ ꯑꯃꯁꯨꯡ ꯄꯖꯝ ꯑꯗꯨ ꯇ꯭ꯔꯦꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯁꯣꯕꯅꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯐꯝꯃꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯦ ꯆꯠꯀꯦꯅ ꯌꯥꯔꯛꯇ꯭ꯔ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯆꯠꯇ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯄ ꯌꯥꯗꯕ ꯖꯥꯠꯂ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯖꯝꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦ ꯅꯪꯁꯨ ꯂꯨꯍꯣꯡꯊꯣꯛ ꯇꯥꯔꯦ ꯃꯗꯨ ꯄꯖꯝꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯂꯨꯍꯣꯡꯅꯤꯡꯉꯤꯁꯤꯅ ꯄꯖꯝꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯦ ꯍꯧꯖꯤꯛ ꯃꯤ 3 ꯈꯛꯇꯅꯤ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯁꯤꯈꯤꯕ ꯌꯥꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯖꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯑꯩ ꯁꯤꯕꯒꯤ ꯋꯥ ꯄꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯁꯤꯈꯤꯔꯣꯏ ꯃꯇꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯔꯛꯀꯗꯧꯕꯒ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯣꯏꯒ ꯍꯥꯏꯔꯛꯏꯗꯨ ꯀꯃꯥꯏꯅ ꯇꯧꯏꯕ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯒꯁꯨ ꯅꯪ ꯍꯤꯡꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯁꯤꯗꯧ ꯂꯩꯔꯦ ꯃꯄꯨꯗꯨꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯣ ꯏꯃꯨꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯌꯨꯝ ꯑꯁꯦ ꯃꯍꯥꯛꯅ ꯐꯖꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯄꯥꯁꯦ ꯃꯍꯥꯛꯅ ꯐꯖꯅ ꯁꯦꯟꯅꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯅꯪ ꯋꯥꯐꯝꯗꯣ ꯇꯥꯕꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨꯗ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯅꯪ ꯔꯤꯖꯦꯛ ꯇꯧꯔꯝꯃꯦꯅ ꯑꯁꯥ ꯂꯣꯏ ꯀꯥꯏꯕꯒꯤ ꯃꯑꯣꯡꯂꯕ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯨꯄꯤꯒꯤ ꯅꯝꯕꯔ ꯂꯧꯔꯅꯤ ꯑꯃꯨꯛ ꯉꯥꯏꯕ ꯑꯃꯨꯛ ꯆꯪꯉꯅꯤ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ꯭ꯔꯥ ꯊꯥꯔꯛꯇꯕ꯭ꯔꯥꯅ ꯉꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯊꯥꯗꯣꯔꯤꯕꯅꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯗꯣꯔꯤꯕꯅꯤ ꯑꯗꯒꯤ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯑꯣꯏ ꯀꯩꯒꯤꯅꯣ ꯍꯪꯉꯨꯔꯒꯅ ꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯔꯛꯇꯣꯔꯤꯕꯅꯤ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯆꯞꯇꯅ ꯀꯔꯝ ꯀꯥꯟꯗ ꯑꯣꯟꯂꯥꯏꯟ ꯂꯩꯒꯦꯅ ꯑꯃꯨꯛ ꯌꯦꯡꯗꯣꯔꯤꯕꯅꯤ ꯃꯣꯏꯅ ꯑꯣꯟꯂꯥꯏꯟ ꯂꯥꯛꯑꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯐꯂꯥꯏꯟ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯈꯣꯏꯗꯧꯁꯦ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯇꯣꯔꯤꯕꯅꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇꯣꯔꯤꯕꯅꯤꯅ ꯈꯟꯗꯨꯅ ꯂꯩꯖꯗꯣꯔꯤꯕꯅꯤ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯂꯦꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯔꯀꯥꯟꯗꯅ ꯀꯁꯇꯃꯔ ꯀꯦꯌꯔꯒꯤ ꯐꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯈꯣꯏꯗꯧꯗꯣ ꯁꯥꯎꯒꯠꯂꯕꯅꯤꯅ ꯐꯣꯟ ꯇꯧꯔꯛꯏꯕ ꯃꯤꯗꯨꯗ ꯂꯣꯏꯅ ꯍꯩꯊꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯐꯥꯎꯔꯤꯕ ꯁꯨꯒꯨꯝꯅ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯞꯆꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯏꯔꯣꯏ ꯂꯣꯏꯕꯗꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯨꯒꯦꯅ ꯆꯠꯂꯀꯥꯟꯗꯅ ꯃꯥꯅ ꯍꯣꯏ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯦ ꯍꯥꯏꯔꯛꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯈꯟꯕꯗꯅꯤ ꯃꯝꯃꯤꯁꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕ ꯃꯇꯝꯗꯗꯤꯅꯦ ꯀꯣꯛꯁꯦ ꯄꯣꯈꯥꯏꯔꯛꯇꯧꯕ ꯃꯥꯟꯕꯖꯥꯠꯅꯤ ꯂꯨꯍꯣꯡꯅꯤꯅ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤꯅꯦ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯍꯣꯡꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯕꯖꯥꯠꯅꯤꯗ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯅꯦ ꯄꯖꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯡꯒꯤꯗꯤ ꯁꯨꯝꯅꯗꯒꯤ ꯆꯨꯁ ꯇꯧꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯅꯨꯄꯥꯁꯤꯡꯅ ꯂꯣꯏ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯄꯨꯅ ꯍꯥꯏꯔꯦ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ ꯆꯠꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗꯅꯦ ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯒ ꯊꯨꯡꯅꯒꯗꯕ ꯅꯨꯄꯤ ꯑꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯣꯝ ꯇꯧꯗꯨꯅ ꯄꯖꯝ ꯑꯗꯣ ꯃꯨꯠ ꯁꯥꯒꯠꯇꯨꯅ ꯂꯨꯍꯣꯡꯕꯗꯨ ꯂꯥꯛꯏ ꯂꯨꯍꯣꯡꯐꯝꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯤ ꯃꯄꯨ ꯃꯕꯦꯟ ꯑꯗꯣ ꯂꯩꯔꯝꯃꯤ ꯃꯄꯨ ꯃꯕꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯕꯦꯟ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯜꯂꯤꯕ ꯎꯁꯣꯞ ꯑꯗꯨꯗ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯛꯏ ꯁꯣꯕꯅꯥꯅ ꯁꯔꯨ ꯑꯁꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯐꯥꯎꯕ ꯌꯥꯎꯏ ꯅꯨꯃꯤꯗꯥꯡꯗ ꯃꯕꯨꯡꯅ ꯄꯖꯝꯗ ꯃꯃꯥꯒꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯣ ꯌꯦꯡꯍꯜꯂꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯄꯨꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯕꯣꯛꯇꯨꯅ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯐꯣꯇೋ ꯑꯃꯒꯁꯨ ꯎꯠꯂꯤ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯁꯤꯗꯤ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯁꯣꯕꯅꯥꯗ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯅꯪꯒꯤ ꯐꯣꯟꯗ ꯐꯣꯇꯣ ꯀꯥꯞꯆꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯇꯣ ꯑꯃꯗꯨꯁꯨ ꯀꯥꯞꯇꯨꯅ ꯄꯨꯈ꯭ꯔꯣꯗꯅ ꯍꯥꯏꯗꯨꯅ ꯃꯕꯣꯛꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯍꯅꯨꯕꯤꯁꯦ ꯁꯤꯡꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯄꯖꯝꯒꯤ ꯃꯃꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯅꯦ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯝꯇ ꯇꯧꯔꯛꯇꯦ ꯃꯥꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯔꯥꯅꯤꯗꯧꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯂꯥꯏꯕꯛꯇꯗꯅ ꯑꯃ ꯇꯝꯃꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯁꯦ ꯃꯊꯥ ꯁꯥꯍꯟꯕ ꯄꯥꯝꯗꯕꯒꯤꯗꯃꯛꯇ ꯄꯥꯎ ꯐꯥꯎꯔꯛꯇꯕꯅꯤ ꯅꯣꯡꯃꯗꯤ ꯃꯄꯥꯗꯨꯅ ꯃꯊꯟꯗ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯄꯥꯕꯨ ꯍꯧꯅ ꯍꯧꯅ ꯀꯧꯔꯛꯏ ꯃꯍꯥꯛ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯐꯥꯎꯕꯗꯤ ꯉꯝꯃꯛꯑꯦ ꯅꯨꯃꯤꯗꯥꯡꯗ ꯄꯖꯝꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯑꯉꯥꯡ ꯀꯤꯠꯅ ꯇꯧꯕ ꯅꯨꯄꯥꯗꯨ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯅꯤꯂꯀꯟꯗꯟ ꯁꯔ ꯍꯥꯏꯕꯗꯤ ꯄꯖꯝꯒꯤ ꯃꯄꯥꯗꯨꯕꯨ ꯊꯤꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯁꯤ ꯆꯤꯡꯅꯔꯗꯨꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯂꯥꯛꯏ ꯄꯖꯝꯒꯤ ꯃꯥ ꯃꯇꯣꯝꯕꯗꯨꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯩ ꯃꯐꯝ ꯑꯗꯨꯗ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯗꯥꯟꯁ ꯑꯃ ꯎꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ว่าเฮ้ยกระสุกไกดีอุลูให้ดูนะมายามาดูนะฮารีกรีนตัวริสิบให้ดูนะมาโบดูนะหัวมาตั้มตาเขาจะการเลือกอะไรบันให้ดูนะฮารีดานสโตรีบันดูพี่สิงห์ตุกิมารักตาดูพี่มายาวยี่พักตีดานสโตบุตรตาขารสเต็ปสวยรามีสเต็ปสวยบางทีมาตั้งดูไว้ฉันระดูนะโซฟนาโมบายนกเจรามีมาคอยทอลปมาตั้มตาปัจจุบันมาดูกันดูพี่ดูบุกันนาดาหังดูริบนให้ดูนะขันดูนะไหลมาคอยมาว่าหังมันน่าฟารีให้ดูนะขลีมาคอยมาดูดีมาพ่อมาดูตาไกนากิมาปานีนะให้ตรากสู้มายามนักสักชาบุตรปุ่นเนี่ยยาวสุนทรสาดุนเลยมีมหาลมาคุยมาดูกี้เสวาตอกเสลตุนายามนักลำสักชาเสพบเบบาร์พบงางชาดุนเลยมีมาดูกี้มหานะนุปีดูกี้มาตั้งเลยหังปตกี้ดีโอมานะตัวริบเซงกับสายดูกี้มาสิอยู่ในให้ดูนะมาคุยมาดูนักขังอีสมนักกันดีนุปีดูนะมาคีสเต็ปสิงห์ตัวรู้ในช่วยได้ให้ดูนะมาณพี่มารักตัวกับตัวเลยมีมาณพี่สิงห์ตัวดีเซคันด์ไลน์เดลวินีนะมีนายอับกันอุรมวยได้ให้ดูนะเทมามีนุปีดูกี้มองดูผมมาตั้มตาปัจจุบันดีนกเสดุนเลยมีปัจจุบันวารีสิงห์สีโซฟนาและตั้มมาตั้มตาโซฟนาดีนกพุทธลอยมีมหาหนุ่มดานส์ตัวบุญสวยแต่ละก็สู้มาสักที่อันนุ่งชีวิตให้ดูนะปัจจุบันฮารีโซฟนาฮารีสิ่งมาตั้งสิตานีเนี่ยนักพูดนะพูดดูนะงงนะฮารีไปต่อปัจจุบันฮารีaku punya hari puni na hai tara gadi masih ai kong ta chang dun le ni ai mangon de attention pi ba hora ni ai kong ta smai hap chala kono hai dun hai re ai badi muni ya banu pi ni hai dun ma na ta na ba hora ni hai bani soblan hai re is nang le di ma se han le gi na chen pi ni na khala ga la fa si magai gre ne masih hai dun sobla do yan kan kan no le pajam mam sung sobla ma koi mung anu ga loi na na lai khura ba mandir da lai mandir du da la sha bi thu su lai nu pi du da pajam ne yeng dun le bi mung du da sobna naลายช่างสิเดียนุปีเดียงก็ต้องเขาเลี้ยพุทธนาลายนั่นแน่น้ำมิตรถูกไอ้กิสันนี่ปัจจุบันไหนไอ้ท้ายนี่ก็กินปีลายช่างเดือดปากข้างชินลายเสียลายชาบียังน้ำมิตรมันตัวนี้เนี่ยปัจจุบันนุปีดูบุญยังดูเลยบางทีมองดูว่ามันทำได้สมบูรณ์ช่างเฉลิมตัวน่ะไอ้จะรู้อะไรไว้ฉันรู้สึกฮับตามตัวนี้นั่งสิเลยดูริบเสียจะหิ้มปีร์สมาไว้ฉันบังมวยดูริบนี่อะดูฮับตามมันสิเดียพัฒนากันมันนี่ภาษีหายดูแลสมบูรณ์มหาผู้ไว้ฉันไปดูบังตานุปีดูมันหลักที่เฉลี่ยปัจจุบันสุนุปีดูมันหลักที่ช่างเฉลี่ยนุปีดูนะสลิปมาเกยดูตะกี้โอโพซิตอมดัชปมาตมาดูนะนุปีดูนะอาดอมดัชลิดอช่วยเลยลายบสิดีเยลมดีกดมนี่ให้ดูนะฮะรีปัจจุบันสุนุปีดูกี้มาตุงกิลาดูนะสมลากพมาตมดานั่งกินการกินดานส์ต่อยามนับฟังใจให้ดูนะฮะรีแต่สิ่งที่ให้มาตมดาดานส์ต่อยเสียบสวยระบันนี่นะช่วยเลยขังกับนี่อดูบุนุปีดูนะดีอีกไก่แบบพิรักประมาณดูนะมาพังมาดูตะกี้กับปากเชียนขี้พอพนักสังเกตตัวนะก็โดนริมาเชียนขี้จะนะให้ดูนะหางงี้ปัจจุบันฮะรีงานงี้มาแล้วตัวบุตรดานส์พอใจจะทักลูบนี่มาได้กินนิสัยคริสให้ดูนะฮะรีสมนานะฮะรีมาอีกงานงี้ดานส์ต่อพอใจตระยาดเรนขังกับดูบุนั่งแล้วทักลูระบันนี่นะกับปากเชียนขี้ตาบะปัจจุบันสมนาแต่ฮะรีมาสินั่งแล้วทนบังคับแต่นี่นั่งนั่นเนี่ยน้ำผู้สับบุตรเนี่ยไอ้งวดหายส่วนอินเชลป์ยิ่งตัวริบเสไอ้เนี่ยตั้มตัวคนน่าจะรำตาลกันดีเนี่ยพอก็ได้บะสมนานะฮะรียามไพ่เนี่ยไอ้เนี่ยไอ้กิทับลอยเนี่ยหุ่นตัวอมดูนะมาพังมาสิดานั่งกินแต่มักตานั่งบุกกัมปนีปีนไปตัวมักตลาดปนีอะดูนั่งเนี่ยตัวไม่ฮะรีนี่เนี่ยปัจจุบันฮะรียาเร่นั่งกัมปนีกันลุ้นนกเชร์สักครู่ยาเร่เขาจิตที่ให้ดูนะฮะรีสมนาสุฮะรีพาร์เรสลาเกะวันลุงทิ้งเตรียมตรงนั้นสักขัดดำนี่ก็อีสมโตดูนะปัจจุบันสมนาบุใช่ยังไม่ได้อีบงนี่ให้ดูนะเทียมดูนะมาเกยันนั่นมีอะดูกาลูกหงบุตรสูปังทุกขีลุมิดากิมาตั้มได้ปัจจุบันหลายป่าตัวนั่นเลยมีมหาหิงดูหลักตัวนะมหากีมาตัวมาดูเขาตีมาตัวมาดูเขากลับมาตั้มได้การินุนังตัวริบเสียให้ดูนะหางอีปัจจุบันฮะรีงานกินดูพีดอมาดูก็ได้เลยไปแก่ให้ดูนะหางอีมาคุยมาดูในยามนั่งอะไรอย่างงี้มาตัวดูได้ปัจจุบันมหากีมาได้มาให้ดูนะเขาอีมาให้แบบคนเจริญเสียตาคิดว่าคุยระบนี่อะดูบุปัจจุบันหลักตัวนะมาให้นักเขาพมิคุปตุดดีมาคิดทำไว้ตัวเลยบุ้งงำคิดดีปัจจุบันให้ไปยาตัวนะมหานะนุปีตัวเลยไปยุ่งมาตัวปอรีไอ้ไปดียุ่งมาตัวลูกหงพัมนี่นะนี่คุยดีมาตัวลุยเนี่ยเลยไปนี่นุปีตัวเลยไปกาตัวกิทงน้องมานาตัวดาทงน้องลูกเทนมิคุปตุดดีฮันุบีมันทงลักปฏิกิดีมาคุยโลเลยนุปีตัวทงน้องมาลาตลาดพมิคุปตุดาปัจจุบันมหาปูเขาวีหลายเชิงในการด่าสิ่งประดังถ่ายไปดานั่งนักกับตัวเจนคิดไปต่อมาดูมาตั้งตัวไอ้นงไอตัวตัวน่ะลายใครให้ตัวน่ะเชิงตัวกินแล้วลากคนนี้ให้ตัวน่ะให้ดีนั่นแหละด่าสกิปต่อไอ้งวดดียามละพัฒนาให้ไปตัวโอ้ยตอนเช้าตัวมาคุยมาดูสาวกันเลยมาดูว่ามันทำตานุปีต่อขับเร่ขังกันมีมาดูน่ะให้ดีกันตัวขังกันหนูมาก็เสียนั่งวันตัวสุริยามน่ะให้นี่เงี้ยมาดูน่ะไอ้เนี่ยนั่งกินน่ะแต่ปวดคนนี้ให้ตัวน่ะให้ดีลาละให้เจอรับนัตราอาดุตาลิสละเสียให้ตัวน่ะประจำบุมหาหนูปูตัวน่ะจัดขี้การีมิงเกาเกให้ตัวน่ะนุปีตัวน่ะพมมาทำตามาดูน่ะประจำให้ตัวน่ะให้ดีการีให้นู่นเนี่ยให้ตัวน่ะนุปีตัวน่ะโน้ตตัวน่ะให้ดีมาดูน่ะประจำให้ดีจิรุจิตรมบลัมเกาวิให้ตัวน่ะให้ดี
ꯑꯁꯣꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯕꯅꯥꯁꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯑꯗꯨ ꯄꯦꯛ ꯇꯧꯔꯗꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯖꯝꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯁꯣꯕꯅꯥꯁꯨ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯃꯥꯁꯦ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩ ꯊꯤꯔꯛꯀꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯣꯕꯅꯥꯗꯨ ꯄꯖꯝ ꯊꯤꯕ ꯆꯠꯂꯝꯃꯤ ꯁꯣꯕꯅꯥꯅ ꯄꯖꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯖꯝ ꯑꯗꯨ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯕꯅꯥꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯌꯨꯝꯗꯒ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯁꯦ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯗꯧ ꯃꯥꯜꯂꯦꯗ ꯁꯣꯕꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯦ ꯅꯪ ꯅꯄꯨꯒ ꯅꯕꯦꯡꯒꯁꯦ ꯅꯤꯡꯁꯤꯡꯗꯣꯔꯤꯕꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝꯁꯦ ꯔꯟꯖꯅꯤ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯁꯣꯕꯅꯥꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯗꯨꯗ ꯑꯩꯁꯦ ꯆꯠꯄꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯨꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅ ꯈꯟꯕꯅꯣꯁꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯄꯥꯎꯁꯨ ꯀꯔꯝꯅ ꯐꯥꯎꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯃꯄꯨꯒ ꯃꯕꯦꯡꯒ ꯑꯗꯨꯁꯨ ꯃꯁꯨ ꯅꯨꯄꯥ ꯆꯠꯈꯤꯗꯣꯔꯦ ꯃꯌꯥ ꯅꯨꯄꯥ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯄꯨ ꯑꯗꯨꯅ ꯃꯇꯝ ꯈꯔꯒ ꯂꯩꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯅ ꯃꯄꯨ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯊ ꯇꯥꯔꯒꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯠꯈꯤꯅꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯕꯣꯛꯇꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯣꯕꯅꯥꯅ ꯔꯟꯖꯅꯤꯕꯨ ꯄꯨꯗꯨꯅ ꯄꯖꯝꯒ ꯎꯅꯍꯜꯂꯤ ꯑꯗꯨꯒ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯟꯖꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯄꯖꯝꯅ ꯑꯩꯁꯦ ꯆꯠꯂꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯆꯠꯂꯒꯦꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒ ꯎꯅꯕ ꯄꯥꯝꯈꯤꯕꯁꯦ ꯑꯩꯁꯨ ꯆꯠꯂꯗꯕꯅꯤꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯝꯕꯔ ꯑꯃꯗꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯔꯟꯖꯅꯤꯅ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯒꯤꯗꯃꯛꯇ ꯊꯣꯏꯅ ꯗꯔꯀꯥꯔ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯖꯝ ꯒ꯭ꯌꯥꯟ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯔꯝꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯣꯏ ꯑꯩꯗꯤ ꯁꯨꯝꯅ ꯁꯨꯝ ꯅꯝꯕꯔ ꯄꯤꯌꯣꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯟꯖꯅꯤꯁꯨ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯎꯔꯗꯤ ꯑꯩꯕꯨ ꯆꯩꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯖꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯉꯛ ꯂꯣꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯣꯕꯅꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯑꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯁꯣꯕꯅꯥ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤꯗ ꯃꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯁꯣꯕꯅꯥꯅ ꯅꯪ ꯀꯔꯤ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯖꯝ ꯑꯃꯁꯨꯡ ꯁꯣꯕꯅꯥꯁꯨ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯏ ꯃꯕꯣꯛꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯃꯔꯨꯝ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯞꯄꯤ ꯃꯕꯣꯛꯅ ꯃꯁꯨ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯖꯝꯅ ꯃꯣꯕꯥꯏꯜ ꯑꯃ ꯄꯤꯔꯗꯨꯅ ꯃꯁꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯥꯃꯗꯁꯨ ꯄꯖꯝꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯄꯖꯝꯒ ꯃꯄꯨꯒ ꯇ꯭ꯔꯦꯟꯗ ꯇꯣꯡꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯁꯤꯡꯒꯜ ꯂꯩꯔꯝꯕꯅ ꯐꯕꯅꯤ ꯅꯪꯅꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯩ ꯀꯣꯛꯇ ꯀꯩꯅꯣꯝ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯐꯪꯒꯅꯤꯒꯥꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯦ ꯑꯩꯒꯤꯅꯦ ꯀꯔꯤꯝꯇ ꯁꯣꯏꯕ ꯅꯠꯇꯦ ꯅꯪꯅꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯐꯝ ꯑꯇꯣꯞꯄꯗ ꯊꯤꯔꯨꯕꯒꯤꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯃꯄꯨꯗ ꯍꯪꯕ ꯃꯇꯝꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯣꯕꯅꯥꯗꯨ ꯃꯄꯥꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯁꯣꯕꯅꯥꯔ ꯍꯥꯏꯁꯤꯕꯣ ꯃꯄꯨꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯁꯣꯕꯅꯥꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯅꯨꯡꯁꯤꯅꯕꯁꯦ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯗꯨ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯗꯨꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯍꯥꯏꯕꯁꯤꯅꯗꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯃꯤ ꯑꯅꯤ ꯑꯁꯦ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯤꯌꯔ ꯂꯧꯃꯤꯟꯅꯕ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯁꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯦ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯊꯥ 6 ꯑꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯊꯦꯡꯅꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯂꯣꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯃꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯗ꯭ꯔꯤꯉꯩꯗ ꯂꯣꯏꯈ꯭ꯔꯦꯅꯦ ꯃꯁꯤꯅ ꯍꯥꯏꯕꯁꯤꯅꯗꯤ ꯁꯛ ꯐꯖꯕ ꯑꯁꯤꯅꯤꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯅꯨꯄꯤꯗꯨꯅ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯒꯥꯁꯦ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯖꯔꯤꯕꯅꯤꯗꯣ ꯅꯨꯄꯤꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯁꯦ ꯈꯪꯗꯦꯕ ꯁꯛꯇꯨ ꯎꯔꯒꯗꯤ ꯌꯥꯔꯦ ꯄꯔꯁꯅꯦꯂꯤꯇꯤ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯂꯣꯏꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯁꯤꯅ ꯈꯟꯖꯔꯤꯕꯁꯦ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅꯤꯒ ꯑꯁꯤꯅꯤ ꯅꯣꯏꯅ ꯈꯜꯂꯤꯕꯁꯦ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯕ꯭ꯌꯨꯇꯤ ꯈꯛꯇꯅꯤ ꯌꯦꯡꯉꯤꯕꯁꯦ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯕꯖꯥꯠ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯨꯏꯅ ꯆꯠꯇ꯭ꯔꯤꯕꯁꯦ ꯃꯁꯤꯗꯤ ꯁꯨꯝꯅꯗꯒꯤ ꯍꯣꯔꯃꯣꯅꯦꯜ ꯆꯦꯟꯖ ꯈꯛꯇꯅꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯆꯠꯍꯜꯂꯦ ꯄꯖꯝꯒꯤ ꯃꯄꯨꯅ ꯍꯥꯏꯔꯦ ꯁꯣꯕꯅꯥꯅ ꯅꯪꯁꯦ ꯅꯪꯅ ꯅꯁꯥ ꯈꯪꯖꯕꯕꯨꯗꯤ ꯃꯥꯅ ꯅꯪꯒꯤ ꯅꯒꯨꯟ ꯈꯪꯕꯅ ꯍꯦꯟꯕꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤ ꯃꯁꯤ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯣꯕꯅꯥꯗꯨꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯗꯅ ꯂꯩꯔꯝꯃꯤ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯅꯦ ꯑꯩꯅꯅꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯐꯥꯎ ꯌꯥꯗꯦꯅꯦ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯦꯡꯕꯗꯣ ꯇꯣꯛꯊꯣꯛ ꯑꯗꯨꯗꯨꯒꯅꯦ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯨ ꯅꯨꯄꯥꯁꯤꯡꯅꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯁꯤꯕꯁꯤꯗꯤ ꯈꯪꯗꯕꯅꯤ ꯑꯇꯣꯞꯄ ꯅꯨꯡꯁꯤꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯖꯝꯅ ꯁꯣꯕꯅꯥꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ
ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯕ ꯍꯧꯔꯛꯏ ꯁꯣꯕꯅꯥꯒꯤ ꯃꯕꯨꯡꯒ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯕꯅꯥꯒ ꯄꯖꯝꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯀꯥꯞꯄꯤ ꯑꯗꯨꯒ ꯅꯕꯥꯅꯤꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯄꯖꯝꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯏꯟꯁꯥꯡ ꯑꯃ ꯍꯥꯞꯄꯩ ꯏꯟꯁꯥꯡ ꯑꯁꯤ ꯄꯥꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯖꯝꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗꯤ ꯀꯣꯛꯈꯠꯂꯒ ꯃꯥꯅ ꯑꯣꯏꯅ ꯆꯥꯊꯣꯛꯏ ꯃꯁꯤꯅ ꯇꯥꯅꯤꯡꯂꯤꯕ ꯑꯁꯤ ꯁꯣꯕꯅꯥꯅ ꯄꯖꯝꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯦ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯖꯝꯁꯨ ꯄꯩꯈꯥ ꯊꯥꯕ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯁꯣꯕꯅꯥꯅ ꯃꯍꯥꯛꯄꯨ ꯃꯃꯥꯗꯧꯅ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯊꯥꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯖꯝꯅ ꯁꯣꯕꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ ꯁꯣꯕꯅꯥꯅ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨ ꯄꯖꯝꯒꯤꯁꯨ ꯄꯩꯈꯥ ꯊꯥꯕ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯕꯅꯥꯅ ꯄꯩꯈꯥ ꯊꯥꯕꯗ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯀꯣꯛ ꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯗꯤ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯁꯣꯕꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗꯒꯤꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯋꯥꯗꯣ ꯍꯧꯗꯣꯛꯑꯝꯃꯒ ꯕꯕꯔ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯁꯨ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪ ꯊꯣꯛ ꯇꯧꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯁꯣꯕꯅꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯖꯝꯁꯨ ꯄꯩꯈꯥ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯩꯈꯥ ꯊꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯣꯕꯅꯥꯅ ꯄꯖꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯂꯥꯛꯏ ꯁꯣꯕꯅꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯅꯦ ꯌꯨꯝ ꯃꯊꯛꯇ ꯀꯧꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯑꯇꯣꯞꯄꯗ ꯎꯅꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯀꯣꯐꯤ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯀꯣꯐꯤ ꯄꯤ ꯀꯣꯐꯤ ꯑꯗꯨ ꯄꯖꯝꯅ ꯊꯛꯑꯕ ꯃꯇꯨꯡꯗ ꯁꯣꯕꯅꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯣꯐꯤ ꯑꯗꯣ ꯑꯃꯨꯛ ꯊꯛꯑꯝꯃꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯪꯉꯤ ꯄꯖꯝꯁꯨ ꯀꯃꯥꯏꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯁꯣꯕꯅꯥꯅ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯄꯖꯝꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯀꯣꯐꯤ ꯁꯤꯌꯔ ꯇꯧꯔꯒ ꯊꯛꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏ ꯄꯖꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯣꯕꯅꯥ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗꯦ ꯄꯖꯝꯗ ꯃꯨꯟꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯕꯅꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯁꯣꯕꯅꯥꯗ ꯍꯪꯉꯤ ꯁꯣꯕꯅꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯅꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯕꯒꯤ ꯃꯔꯤ ꯑꯁꯤꯗꯅꯦ ꯁꯤꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯀꯅꯨ ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ ꯑꯦꯛꯖꯥꯝ ꯂꯩꯗꯥꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯄꯖꯝꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯃꯄꯨꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯄꯨ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯤ ꯏꯕꯥꯅꯤꯁꯦ ꯍꯥꯟꯅꯗꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯐꯥꯎꯕ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯅ ꯉꯥꯎꯔꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯄꯨꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯖꯝꯁꯨ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯗ ꯁꯣꯕꯅꯥꯗꯨꯕꯨ ꯂꯩꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯛ ꯇꯧꯗꯨꯅ ꯀꯨꯝꯊꯔꯛꯏ ꯁꯣꯕꯅꯥꯁꯨ ꯄꯖꯝꯕꯨ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯄꯖꯝꯗꯤ ꯊꯣꯛꯂꯛꯇꯦ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯣꯐꯤꯁꯇ ꯆꯠꯈꯤ ꯁꯣꯕꯅꯥꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯊꯥꯔꯛꯇꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯤ ꯄꯥꯎ ꯁꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯄꯨꯗ ꯃꯍꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯍꯜꯂꯤ ꯃꯄꯨꯅꯗꯤ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯇꯥꯛꯏ ꯄꯖꯝꯒꯤ ꯃꯄꯥꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯃꯄꯥꯟꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯣꯕꯅꯥꯒꯤ ꯕꯣꯁꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯖꯅ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯀꯅꯥꯗꯥꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯃꯣꯁꯟꯁꯨ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯒ ꯃꯥꯒ ꯄꯥꯎꯁꯨ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗ꯭ꯔꯕꯅꯤꯅ ꯀꯅꯥꯗꯥꯒꯤ ꯑꯣꯐꯔ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯔꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯄꯖꯝꯒꯤ ꯃꯄꯥꯗ ꯍꯥꯏꯔꯦ ꯑꯩꯅ ꯁꯣꯕꯅꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯉꯛꯇꯕꯤꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯄꯖꯝꯒꯤ ꯃꯄꯥꯅ ꯍꯥꯏꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤꯅꯦ ꯅꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯊꯥꯖꯕꯅꯤ ꯃꯁꯤꯗꯕꯨ ꯉꯛꯅꯤꯡꯉꯥꯏ ꯀꯔꯤ ꯑꯣꯏꯕꯒꯦꯅꯦ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯕꯣ ꯄꯖꯝꯒꯤ ꯃꯄꯥꯅ ꯍꯥꯏꯔꯦ ꯁꯣꯕꯅꯥ ꯄꯣꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯒꯤ ꯅꯃꯥꯅꯅꯦ ꯁꯣꯕꯅꯥꯒꯤ ꯃꯃꯥꯗ ꯁꯣꯕꯅꯥꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯗꯕꯅꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯉꯛꯄꯗꯤ ꯅꯪꯅ ꯉꯛꯀꯗꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯉꯛꯀꯗꯕ ꯅꯠꯇꯦ ꯁꯣꯕꯅꯥꯁꯨ ꯄꯥꯎ ꯑꯁꯤ ꯃꯃꯥ ꯃꯄꯥꯗ ꯇꯝꯃꯤ ꯀꯅꯥꯗꯥꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯒ ꯇꯤꯡꯕꯅꯤ ꯆꯠꯇꯣꯔꯤꯕꯁꯦ ꯑꯗꯨꯒ ꯇꯣꯂꯣꯞꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯌꯥꯝꯅ ꯐꯖꯔꯤ ꯃꯕꯨꯡ ꯑꯗꯨꯅ ꯅꯪꯕꯨ ꯅꯊꯟꯗ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯕꯅꯥꯁꯨ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯕꯕꯥ ꯑꯩꯁꯦ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯅꯨꯁꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯁꯦ ꯔꯤꯖꯦꯛ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯑꯗꯨꯝ ꯃꯨꯚ ꯑꯣꯟ ꯇꯧꯔꯦ ꯈꯨꯡꯒꯪꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯏꯕꯣꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯨꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯅ ꯃꯄꯥꯅ ꯏꯃꯥꯏ ꯌꯥꯝ ꯇꯧꯔꯝꯃꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯁꯨꯝꯅ ꯁꯨꯝ ꯄꯥꯝꯕꯒꯤ ꯋꯥꯅꯤꯗ ꯀꯩꯝꯇ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯕ ꯅꯠꯇꯦ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯨꯚ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯕꯨ ꯁꯣꯕꯅꯥꯅ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯦ ꯃꯗꯨꯗꯤ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯕ ꯑꯁꯦ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯁꯦ ꯉꯝꯗꯧꯕ ꯃꯥꯟꯗꯦꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯐꯥꯎꯕ꯭ꯔꯅꯦ ꯃꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯐꯥꯎꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯉꯣꯟꯗꯁꯨ ꯐꯥꯎꯔꯛꯄ ꯑꯗꯣ ꯉꯥꯏꯈꯤꯁꯤ ꯃꯇꯝ ꯈꯔ ꯄꯤꯌꯨꯒꯗꯧꯔꯒꯦ
ꯁꯣꯝ ꯅꯥꯀꯟꯗꯅꯤ ꯃꯃꯥ ꯃꯄꯥꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯗꯕꯤꯗ ꯃꯤꯔꯝꯗ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯗꯣ ꯇꯧꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯥ ꯃꯔꯤꯅ ꯀꯣꯏꯁꯟꯕ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯊꯝꯗꯨꯅ ꯊꯝꯅꯤꯡꯕ꯭ꯔꯥ ꯃꯄꯥꯟ ꯊꯣꯛꯇꯔꯒꯗꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯉꯛꯀꯅꯤꯗꯅ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯗꯤ ꯁꯣꯕꯅꯥ ꯑꯗꯨ ꯄꯖꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯄꯖꯝ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨ ꯍꯣꯇꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯅꯕ ꯍꯧꯔꯛꯏ ꯄꯖꯝꯅꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯄꯖꯝꯕꯨ ꯇꯞꯇꯥꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯒꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ ꯄꯖꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯖꯝꯕꯨ ꯃꯍꯥꯛꯅ ꯇꯞꯇꯥꯅ ꯐꯨꯔꯝꯃꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯖꯝꯒꯤ ꯃꯄꯥꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯖꯝꯅ ꯃꯍꯥꯛꯄꯨ ꯐꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯃꯅ ꯃꯊꯕꯥꯛꯇ ꯊꯣꯝꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯈꯤ ꯄꯖꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯇꯥꯔꯝꯃꯤ ꯄꯖꯝꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯄꯨꯗꯨꯅꯁꯨ ꯆꯠꯂꯤꯕꯅꯤ ꯑꯩꯒ ꯃꯥꯒꯁꯦ ꯁꯥ ꯉꯥꯗꯧꯅ ꯐꯨꯅꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯑꯀꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯅꯤ ꯄꯖꯝ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯏ ꯃꯍꯥꯛꯄꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯕꯅꯥꯒꯤ ꯃꯕꯨꯡꯅ ꯁꯣꯕꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯏ ꯁꯣꯕꯅꯥꯅ ꯄꯖꯝꯅ ꯁꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯊꯃꯣꯏ ꯀꯥꯏꯖꯔꯝꯃꯤ ꯃꯍꯥꯛ ꯍꯤꯛꯅ ꯃꯄꯤ ꯑꯣꯔꯣ ꯇꯥꯒꯤ ꯀꯞꯄꯛꯏ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯑꯩꯅ ꯃꯍꯥꯛꯀ ꯎꯅꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯄꯅꯤ ꯄꯖꯝ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯏ ꯃꯍꯥꯛ ꯔꯤꯀꯣꯚꯔ ꯇꯧꯔꯛꯄꯗ ꯃꯄꯥꯗ ꯍꯪꯉꯤ ꯑꯩꯒꯤ ꯐꯨꯅꯕꯗꯣ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖꯇ ꯐꯥꯎꯕꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯨꯅꯕꯁꯦ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯗꯤ ꯎꯔꯦ ꯋꯥꯍꯩꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯁꯦꯕꯥ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯅꯨꯃꯤꯠ 20ꯃꯨꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩ ꯁꯣꯕꯅꯥꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯎꯅꯕ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯕꯅꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯖꯝꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯁꯪ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯄꯖꯝ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯨꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯁꯥꯎꯐꯝꯗꯤ ꯊꯣꯛꯏ ꯄꯖꯝꯅ ꯃꯄꯨꯗ ꯑꯩ ꯍꯌꯦꯡꯗꯤ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯣ ꯏꯁꯇꯤ ꯇꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯥꯕ ꯐꯔꯛꯄꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯎꯗꯅ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯦ ꯄꯩꯁꯥ ꯊꯣꯛꯇꯕꯅꯤꯅ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯁꯣꯕꯅꯥꯒꯤ ꯃꯇꯥꯡꯗ ꯃꯄꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯄꯜꯂꯛꯑꯅꯨ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯕꯅꯥꯅ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ ꯁꯥꯗꯨꯅ ꯁ꯭ꯀꯨꯇꯤ ꯊꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯟꯐꯤꯜ ꯑꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯃꯍꯥꯛ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯑꯗꯨ ꯆꯠꯂꯝꯃꯤ ꯁꯣꯕꯅꯥꯁꯨ ꯆꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯄꯣꯠꯇ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕꯔꯥ ꯇꯤꯔꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯎꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯕꯅꯥ ꯆꯞ ꯂꯦꯞꯄꯝꯃꯤ ꯁꯣꯕꯅꯥꯅ ꯂꯥꯛꯇꯨꯅ ꯃꯄꯨ ꯑꯗꯨꯗ ꯇꯤꯔꯨꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗ ꯊꯕꯛ ꯇꯧꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯈꯨꯝꯃꯤ ꯑꯩ ꯀꯅꯥꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯃꯄꯨꯗ ꯍꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯩ ꯃꯁꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯇꯤꯔꯨꯁꯦ ꯅꯪꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯒ ꯎꯅꯅꯕ ꯍꯣꯠꯅꯧ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯄꯖꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯀꯝꯗꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯪꯉꯛꯏ ꯅꯪꯅ ꯐꯔꯛꯄꯗ ꯉꯥꯏꯔꯤ ꯊꯕꯛ ꯆꯠꯂꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯊꯕꯛꯇꯤ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯆꯠꯂꯤꯕꯅꯤꯅꯦ ꯍꯤꯡꯗꯕꯁꯨ ꯌꯥꯗꯦ ꯁꯣꯕꯅꯥꯅ ꯄꯖꯝꯗ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯀꯦꯅꯥꯗꯥ ꯆꯠꯂꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯅꯪ ꯍꯥꯟꯅ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯇꯦꯅ ꯇꯥꯗꯦꯅ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯇꯨꯅ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯁꯣꯕꯅꯥꯗ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯗꯨꯗꯅꯦ ꯊꯕꯛ ꯇꯧꯕ ꯆꯠꯇꯣꯔꯤꯕꯅꯤ ꯆꯍꯤ 2ꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯖꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯕꯅꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯗꯤ ꯍꯔꯧꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅꯗꯤ ꯄꯖꯝꯗ ꯐꯣꯟ ꯇꯧꯖꯔꯛꯏꯕꯗꯣ ꯄꯖꯝꯅ ꯈꯥꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯖꯝꯅꯗꯤ ꯈꯥꯝꯈꯤꯗꯦ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯐ꯭ꯂꯥꯏꯠꯇꯣ ꯄꯨꯡ 3ꯒꯤꯅꯤ ꯑꯗꯨꯅ ꯄꯨꯡ 10ꯗ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯒꯗꯕꯅꯤ ꯄꯨꯡ 8ꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯅꯪꯁꯨ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯨ ꯑꯩ ꯅꯪ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯐꯣꯟ ꯊꯝꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯣꯕꯅꯥꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦꯅ ꯀꯅꯥꯝꯇꯅ ꯍꯥꯏꯗꯦ ꯀꯩꯗꯧꯕꯩ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯨꯄꯤꯗꯨꯒ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯑꯝꯇ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯥꯏꯗ꯭ꯔꯁꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯗ ꯀꯅꯥꯗꯥꯗ ꯀꯣꯏꯐꯝ ꯌꯥꯝꯅ ꯂꯩꯕꯅꯤ ꯌꯥꯝꯅ ꯀꯣꯏꯊꯣꯔꯣ ꯅꯨꯡꯉꯥꯏꯊꯣꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯕꯨꯡꯗ ꯑꯃꯁꯨꯡ ꯄꯖꯝꯒꯤ ꯃꯄꯨ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯄꯖꯝꯒꯤ ꯃꯄꯥꯒ ꯎꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯖꯝꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯊꯤꯔꯨꯒ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯥ ꯄꯖꯝꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯅꯪꯁꯦ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯌꯦꯡꯉꯁꯤ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥ ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯆꯠꯂꯝꯃꯤ ꯁꯣꯕꯅꯥꯗ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯌꯧꯔꯦ ꯊꯤꯔꯨ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯥꯛꯑꯝꯃꯅꯤ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯖꯝ ꯑꯗꯨ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯍꯦꯝꯂꯦꯠ ꯎꯞꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯥꯐꯤꯛꯅ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯌꯥꯔꯄꯣꯔꯠꯇ ꯃꯍꯥꯛ ꯃꯤ ꯑꯃ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯀꯦ ꯌꯥꯔꯝꯗꯦ ꯁꯣꯕꯅꯥꯁꯨ ꯄꯨꯡ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯆꯪꯈꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯣ ꯂꯧꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯦꯕ ꯑꯃ ꯕꯨꯛ ꯇꯧꯔꯒ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯄꯖꯝꯅ ꯁꯣꯕꯅꯥꯗ ꯐꯣꯟ ꯇꯧꯔꯦ ꯑꯩ ꯂꯝꯕꯤꯗ ꯂꯩ ꯑꯩ ꯀꯦꯕ ꯑꯃ ꯋꯥꯏꯔꯒ ꯂꯥꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯑꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯩꯅ ꯊꯣꯛꯅꯤꯡꯕ ꯐꯅꯌꯥꯝ ꯂꯩꯇꯥꯔꯒꯁꯨ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯁꯣꯕꯅꯥꯁꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯣꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯆꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯊꯤꯔꯨꯒ ꯀꯥꯏꯅꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯄꯗꯤ ꯂꯦꯞꯄꯝꯗꯦ ꯄꯖꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯖꯔꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯀꯞꯆꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯄꯖꯝ ꯑꯗꯨ ꯁꯣꯕꯅꯥꯒꯤ ꯃꯌꯨꯝꯗ ꯁꯣꯕꯅꯥ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯦꯡꯕ ꯂꯥꯛꯏ ꯁꯣꯕꯅꯥꯒꯤ ꯃꯃꯥꯅ ꯎꯔꯗꯨꯅ ꯀꯣꯐꯤ ꯊꯛꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯁꯣꯕꯅꯥꯗꯤ ꯉꯔꯥꯡ ꯀꯦꯅꯥꯗꯥ ꯆꯠꯈ꯭ꯔꯦ ꯅꯪ ꯎꯅꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯥ ꯆꯠꯈ꯭ꯔꯕꯣꯔꯦ ꯍꯥꯏꯔꯝꯗꯨꯅ ꯄꯖꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯁꯨ ꯂꯩꯍꯧꯏ ꯃꯃꯥ ꯑꯗꯨꯅ ꯁꯣꯕꯅꯥꯒꯤ ꯃꯕꯨꯡꯗ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯑꯥꯗ ꯆꯠꯈꯤꯕꯗꯣ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯁꯣꯕꯅꯥꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯕꯣꯛꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯖꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯖꯝꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯍꯩꯗꯣꯛꯏ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯖꯝꯗ ꯍꯪꯉꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯅꯪ ꯑꯃꯨꯛ ꯑꯉꯥꯎꯕ ꯁꯣꯟꯅ ꯆꯨꯕ ꯃꯤꯁꯦ ꯂꯩꯔꯝꯃꯣꯏ ꯅꯪꯒꯤ ꯅꯃꯤꯠꯀꯤ ꯅꯃꯥꯡꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯒꯤꯐ ꯒ꯭ꯔꯤꯇꯤꯡ ꯀꯥꯔꯗ ꯒꯤꯐ ꯃꯤꯛꯁꯇꯦꯞ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅꯅꯦ ꯃꯁꯤ ꯅꯪꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯁꯣꯕꯅꯥꯁꯤꯗ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯨꯡꯁꯤꯔꯨꯔꯤꯕꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯇꯤ ꯅꯪꯁꯦ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯗꯨ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯉꯩꯗꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯄꯖꯝꯗꯤ ꯃꯕꯨꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ ꯁꯣꯕꯅꯥꯒꯤ ꯃꯕꯨꯡꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯐꯣꯡꯗꯣꯛꯇꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯃꯁꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯌꯦꯡꯉꯨꯕ ꯇꯧꯗꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗꯅꯦ ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯇꯥꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯩ ꯍꯦꯟꯗꯣꯛꯑꯗꯅ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯀꯣꯏꯅꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯁꯖꯦꯁꯟ ꯍꯪꯉꯤꯕꯅꯤꯅꯦ ꯃꯉꯣꯟꯗꯒꯤ ꯑꯦꯗꯚꯥꯏꯁꯀ ꯂꯧꯔꯤꯕꯅꯦꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣꯕ ꯑꯣꯏꯔꯝꯗꯣꯏꯁꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯀꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯕ ꯄꯖꯝꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯕ ꯇꯧꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯕꯅꯤ ꯂꯨꯍꯣꯡꯁꯦꯁꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯪꯅ ꯊꯥ ꯑꯃꯗ ꯅꯨꯄꯤ 2-3 ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯔꯤꯖꯦꯛ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯁꯣꯕꯅꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯦ ꯃꯥꯅ ꯀꯔꯤꯅꯣꯕ ꯈꯟꯗꯣꯔꯤꯕꯁꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯉꯣꯟꯗ ꯇꯥꯔꯛꯏꯕꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯣꯏꯗꯕ꯭ꯔꯥꯕ ꯃꯥꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯕꯅꯤ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯕꯒ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯒꯁꯦ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯃꯥꯁꯤꯕꯨ ꯅꯨꯄꯥ ꯑꯝꯇ ꯐꯪꯖꯗꯕꯅꯦꯅ ꯈꯟꯕ꯭ꯔꯕ ꯅꯪꯕꯨ ꯅꯨꯄꯥ ꯀꯌꯥꯅꯤ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯁꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯤꯔꯝ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯌꯥꯔꯦ ꯍꯥꯏꯔꯝꯗꯨꯅ ꯃꯕꯨꯡ ꯑꯗꯨ ꯀꯞꯄꯗꯨꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯖꯝꯁꯨ ꯁꯣꯕꯅꯥꯅ ꯁꯦꯝꯃꯛꯄ ꯒꯤꯐ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯀꯞꯄꯛꯏ ꯃꯍꯥꯛꯀ ꯅꯨꯡꯁꯥꯒ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕꯤꯈꯤꯕ ꯑꯃꯁꯨꯡ ꯔꯟꯖꯅꯥꯕꯨ ꯃꯥꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯁꯣꯕꯅꯥꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯄꯖꯝꯒꯤꯗꯃꯛꯇ ꯀꯌꯥꯝ ꯀꯠꯊꯣꯛꯈꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯁꯣꯕꯅꯥꯅ ꯃꯃꯥꯡꯊꯛꯇ ꯂꯕ ꯂꯦꯇꯔ ꯑꯃ ꯏꯔꯗꯨꯅ ꯄꯖꯝꯗ ꯄꯤꯕ ꯉꯝꯈꯤꯗꯕ ꯑꯗꯨꯁꯨ ꯄꯥꯔꯗꯨꯅ ꯃꯍꯥꯛꯅ ꯃꯄꯤꯗꯣ ꯑꯣꯔꯣ ꯇꯥꯔꯛꯏ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯅꯥꯗꯥꯗ ꯁꯣꯕꯅꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯖꯝꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯏ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯕꯅꯥꯅ ꯀꯞꯄꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯀꯦꯅꯥꯗꯥꯗ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯐꯔꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯗ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯆꯍꯤ 2 ꯈꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯅꯪ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯕꯣꯔꯤꯡ ꯆꯨꯗꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯑꯩ ꯍꯜꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀꯦꯅꯥꯗꯥꯗ ꯄꯖꯝ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯁꯣꯕꯅꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯁꯣꯕꯅꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯖꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯃꯍꯥꯛ ꯄꯨꯡꯉꯛꯏ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅꯅꯦ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯝ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ
ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯍꯣꯠꯅꯕ ꯉꯝꯈꯤꯗꯦ ꯅꯪꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯅꯣꯡꯃꯇ ꯀꯔꯤꯁꯨ ꯈꯟꯈꯤꯗꯦ ꯅꯪꯒꯤ ꯊꯕꯛ ꯅꯪꯒꯤ ꯌꯥꯏꯐꯕ ꯅꯪꯒꯤ ꯍꯔꯥꯎꯕ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯂꯞ ꯂꯥꯏꯐ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯅꯣꯡꯃꯇ ꯀꯔꯤꯁꯨ ꯍꯪꯉꯨꯗꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯁꯦ ꯈꯒ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯀꯥꯏꯅꯔꯦ ꯍꯥꯏꯕꯁꯦ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯗꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯇꯥꯏꯞꯇꯅꯤ ꯑꯗꯨꯝ ꯂꯩꯔꯛꯏꯁꯦ ꯄꯖꯝꯅ ꯀꯞꯄꯒ ꯍꯥꯏꯖꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯕꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯄꯤ ꯑꯗꯣ ꯈꯥꯝꯕ ꯉꯝꯖꯔꯝꯗꯦ ꯄꯖꯝꯅ ꯍꯥꯏꯔꯦ ꯅꯪꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯃꯗꯨꯗꯒꯤ ꯃꯁꯤꯒꯤ ꯏꯍꯨꯜ ꯑꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕꯅꯤ ꯄꯖꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯦ ꯁꯨꯞꯅꯇꯒꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯇꯧꯒꯅꯨ ꯁꯣꯕꯅꯥ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯗꯣꯔꯤꯕꯅꯤ ꯄꯖꯝꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯣꯕꯅꯥ ꯄꯖꯝꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ ꯄꯖꯝꯅꯁꯨ ꯁꯣꯕꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ ꯃꯁꯤꯗꯒꯤꯗꯤ ꯅꯦꯔꯦꯁꯟ ꯑꯁꯤ ꯄꯖꯝꯒꯤ ꯃꯄꯨ ꯇꯤꯔꯨ ꯆꯤꯇ꯭ꯔꯝꯕꯂꯝ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯄꯨꯗꯨꯅ ꯅꯦꯔꯦꯠ ꯇꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯏ ꯃꯥꯅ ꯍꯥꯏꯔꯦ ꯆꯍꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯛꯄꯅꯤ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯇꯤꯔꯨ ꯑꯃꯁꯨꯡ ꯁꯣꯕꯅꯥꯁꯦ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪ ꯇꯥꯔꯒꯁꯨ ꯑꯉꯥꯎꯕ ꯑꯅꯤꯁꯤꯗꯤ ꯈꯪꯉꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯁꯣꯕꯅꯥꯅ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯁꯥꯊꯤꯕ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯗꯕ ꯌꯥꯈꯤꯗꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯨꯍꯣꯡꯉꯗꯨꯅ ꯁꯣꯕꯅꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯇꯟꯖꯥꯗꯨꯗ ꯄꯖꯝꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯗꯨꯁꯨ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯨꯗꯒꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯕꯅꯥꯗꯤ ꯅꯣꯛꯊꯣꯔꯛꯏ ꯃꯊꯪ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯕꯅꯥꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯄꯒꯤꯗꯃꯛꯇ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯖꯝꯁꯨ ꯃꯍꯥꯛꯀꯤ ꯗꯦꯂꯤꯚꯔꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯤꯂꯝ ꯌꯦꯡꯕꯒꯤꯅꯦ ꯇꯤꯀꯦꯠ ꯀꯛꯑꯕꯅꯤ ꯍꯣꯔꯦꯟꯅꯦ ꯊꯦꯡꯅ ꯂꯥꯛꯇꯥꯔꯒꯗꯤꯅꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯣꯏ ꯑꯗꯨꯒ ꯑꯩꯗꯤ ꯏꯊꯟꯇ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯕꯛ ꯆꯠꯐꯝ ꯐꯥꯎꯕꯗꯤ ꯊꯤꯜꯂꯝꯃꯨꯗꯅ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯊꯦꯡ ꯇꯥꯔꯒꯗꯤꯅꯦ ꯔꯤꯐꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯄꯩꯈꯥꯗꯤ ꯄꯥꯁ ꯇꯧ ꯉꯝꯗꯦ ꯋꯥꯊꯤꯅ ꯃꯔꯣꯡ ꯉꯥꯡꯉꯤꯕ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯖꯝꯅ ꯁꯣꯕꯅꯥꯗꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯉꯕꯅꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯕꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯏ ꯄꯖꯝꯁꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯄꯖꯝꯒꯤ ꯃꯃꯥꯏꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯄꯖꯝꯁꯨ ꯍꯟꯗꯨꯅ ꯁꯣꯕꯅꯥꯕꯨ ꯀꯤꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯆꯠꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯔꯠ ꯈꯥꯏꯗꯣꯔꯛꯄꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯈꯒꯁꯨ ꯄꯣꯊꯥꯔꯒ ꯃꯌꯥꯝꯗ ꯐꯤꯂꯝ ꯑꯁꯤ ꯊꯥꯒꯠꯂꯛꯇ ꯇꯥꯔꯒꯗꯤ ꯆꯣꯛꯊꯔꯛꯄ ꯍꯥꯏꯕꯗꯣ ꯂꯥꯛꯄꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯇꯩ ꯐꯤꯂꯝ ꯐꯖꯔꯕ ꯀꯌꯥꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝꯅ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ